ngasi phongkiba tongan ba pausi sing amadi social media dagi lokhachaba pausing gi update pijari Burma gi Mount City da leba police game da KIA na attack chathabada nakal ani makta chawna asok apan thokle kuki khoichhauna raba singna kotu gi office tugairam le kuki jo sing gi terrorist sing paisa paiba singna mateng peraktabadagi jungle da wana khangle hari Myanmar gi Rakhine state ki border da business chaluba India macha Zioram state ki manung da thang ulaga lupa lakh tara munbi hore hari kuki gi nupi ama overdose chatuna lekthaduna leramba thengnakhre Delhi da camp tawruba BJP MLA sing Imphal da halakna re November tha phawbada popular government soidana semba yabagi thajaba leire haina karam shyamna phungdoragli president rule adumak thamgigadabani haina Zomi student federation na phungdoragli BJP lengangna mitok khandoklaga voter list sagi lokthokduna maramda halankhigani haina Amit Shah na phungdoragli makhan liangmai naga village tagi Capgilan Chongloi koba phaki haina kotuna hairibadu yumpham yaude haina phungdoragli Kuki Jo singi oina political solution purakpada mateng pangnaba kotuna Meghalaya gi CM da taksin kre Shillongi Rajbari thugai ki basina BJP na Manipur gi puari muthatnaba honarabara haibasi chingnada bungamde haina ojoina phungdoragli hanagi masaka chap manana nongna sanaba Shillongi Rajbari thugai ki bani haina PDA na phungdoragli Shillongda leriba itihasik oiraba Red Lane building thugai bagi thabak lebanaba governor da taksin kre BJP lengangna constitution thugai bata natana democracy bu khunggauna re haina MP Bimolna phungdoragli ningol chakoba mamangda mayai lambi semba loidrabadi akan mayong changsilagani haina IDO samurongna phungdoragli Rajbari thugai basi mapam masak khangdaba puari leitabana ni athubada masamak Shillongda chatuna yengsilagani haina ningthole semba sanajawbona phungdoragli Hojik Pau Sandongna Pijari, Myanmar gi Banmau City de leba police camp ta KIA gi laloba singna attack tawbada nakal animakta asok apan yaunare hairi mamang thada su PDF amadi TNL na singba militant singna Myanmar police ta ambush yauna attack chathabada police personnel kaya siba sokpa kaya yaukibani amaromda Myanmar gi tongan ba state sing amadi region sing da hojik su khulai paiba militant sing amadi military army ani gi marakta nongma kangdana attack tongnabada misam miyam wabagi pankhai leitre tasingna hairabada Myanmar hojik war zone oiduna leiriba lebak ama oire haina phongdoknarakli makatarakpada kuki khoisaunaraba kharana ngarang kangpokpida leiba Kotugi office thugaram le hairi Kotugi lusingba singda pendaba leibadagi thokiba thodokni su hairi Kuki ina khunba singna su makhoigi laloba terrorist kuki tachapa singna paisa khaibada su hapidre aduna jungle da biri singlaga wana punsi le libagi video sing social media da update pirakli Myanmar gi Rakhine state ta border trade ki business chaluba India macha Zioram gi state manungda thang utlaga lupa lakh tara munbi hore hairi kuki nupi ama overdose chatpadagi taraga leiramba miyamna thengnakhre Pausigi pausing amuk sandongna pijari numit mangani tarukni Delhi da camp tawduna leiruba BJP gi MLA sing ngarang Imphal da hanarakhibaga loinana Langthawal Kendra gi MLA Karam Shyamna state asida miyam gi lengak ama mathang tha haibadi November phawbada semlagani haibagi thajaba lei haina phongdokre nungthil Imphal airport da thunglaraba matung BJP gi MLA sing aduna Ningthaukhong Kendra gi MLA Govindas Konthokjam Langthawal Kendra gi MLA Karam Shyam Chengmai Kendra gi MLA Haikham Dingo Konthokjam Kendra gi MLA Dr Sapam Ranjan amasung Thangmaiban Kendra gi MLA Khumukcham Joy Kisan yauri hanagi chief minister Nongthomba Biren yauna atei MLA kharadi makhatana Delhi da leihori makhoisu athubada thoraklagani hairi Imphal gi Bir Tikendrajit International Airport ta thunglabaga paumi singna hangba wahang amagi paukhum pibada MLA Karam Shyamna haiki madudi BJP gi North East in charge Samit Patra amasung BJP gi National Secretary BL Santosh ka unabada makhatana state asida president rule gi matam sangdoklaroi haibagi thajaba pirakpaga loinana athuba matamda lengak ama semlagani haibagi thajaba su pirakle hairi mahangna makhatana phongdokhibada Mamangda center gi lusingba singa unakhiba aduga handaki asiga yamna khetnare mamangda di Manipurda miyam gi lengak ama sembagi matangda wafam amata palakhidabani adubu handaki wari sanakhiba asidadi Manipur gi miyam gi apamba amadi legislature singi apamba asi thabakta onthokani haibagi chapchaba thajaba pirakhi miyamgi lengak ama sembada center gi lusingba sing asigi su apamba leirabana athuba matamda miyamgi lengak ama laklagani haibagi thajaba leire haiki paumi singna karamba matamda lengak semgadabano amadi kanabuna lusingba khangadage haina hangba wahangi pakumda MLA Karam Shyamna lakleba November tha asida
lengak ama semlagani haibagi thajaba lei aduga makhoi maraktagi kanabuna lujingba oigadage haibadi aikoina lepa leite madudi center na khalakadabani maduda yetnaba amata leiroi haina paumi singda phongdoki BJP gi MLA khara makata na Delhi da lehoriba adu karigino haina hangbada aeroplane ticket mamal yamna tangba aduga numit nini humni asigi manungda soidana thoraklagani haina su phongdoki MLA Dr. Sapam Ranjana paumi singna hangbo wahang amagi paukumda hojik Manipur da oiriba phibam Miyam gi apamba asi center gi lusingba singda mayek singna khanghan naba Delhi da MLA sing chalubani aikoi gi maikei dagi Manipur gi mahoksa gi phibam da hanjilaknaba amadi miyam gi thajaba manghandana miyam gi lengak ama athuba matam da semnaba gi apamba mayek singna thamlamki BJP gi Northeast in charge Samit Patra amasung BJP gi National Secretary BL Santosh na athuba matam da lengak ama semgani haibagi chapchana thajaba pirakle haibo wafam thamlaki Imphal da thunglakiba MLA singi marakta MLA kharadi paumi singi wahangi paukum ningthi jana PU haiba yakide ningsingba yabadi hanagi Chief Minister Nongthombam Biren Speaker Thoksom Satyabrata yauna BJP gi MLA kun hokiba numit kharani da center gi lusingba sing unanaba Delhi da kem tawduna lerakibani Majority community na khulingba lengak ama semba yaroi state asida adumak makhata na president rule thamki gadabani haina Zomi Student Federation ZSF na phongdorakli Zomi Student Federation gi general headquarters na thadorok pachirol amana hai Manipur da president rule thamduna communal gi oiba N Birena lusingba lengak muthatkiba haibasi yamna singtha ningai oiba center gi thorang amani maram asina majority community singna mapung phana sakti paisin laga amadi makoina control tawgadaba popular government ama sembagi mayokta federation asina matam chupada lepkani loinana makhata na state asida president rule adumak thamgadabani hairi chirosina makhata na phongdokpada president rule manung asida pamdaba thawong kaya thokpa leiragasu mapungdadi koki jo miyamgi mathakta paktakna na satharamba hingsagi thawong sing lepkhiduna hojikti community asina ne taba phibam amada hanjilakpa ngamle adummakpu majority community na satharakpa ethnic cleansing asigi khaluraga akiba adumakti pokli haiki state asida majority community na khulingba lengak ama semnaba thorang tawrakleba asi state asida ing tapa puraknabagi mingda koki jogi mathakta sathakiba hingsa thawong sing aduda chenaba myoising phaba punba tawraktanaba amadi Kuki jo miyamgi justice pu nanthaiduna thamnabagi thorang amani maram asina federation asina matam pumbada majority community singna luchingba lengak sembagi mayokta leikigani hairi Ladiba BJP lenga asina mitop sing khandokpaga loinana makhoibu voter list tagi lokthokpaga loinana maramdamda halankigani haina Union Home Minister Amit Shah na phongdokladuna lebak asida leppa leitana muslimgi population hengalakliba asi large scale infiltration na thoganbani haina phongdokre Dainik Jagrana sinduna infiltration demographic change and democracy haiba hiramda ngarang New Delhi da pangthokiba lecture program amada saruk yaraduna mathaki wafam achi Union Home Minister Amit Shah na phongdokladuna Prime Minister Narendra Modi nasu akaknaba matam amagi manungda asigumba illegal infiltration gi thabak asi thingnaba ningthina plan tawbaga loinana thabak athuba matamda thabak lokhatkani haina phongdokiba leikre Amit Shah na makhata na hai lebak asida Muslim population hengalakpagi chang asi chada 13.3 ni aduga Hindu population hengalakpagi chang na chada 3.5 ni Hindu gi missing hengalakpagi chang nemleba asi fertility rate haibadi angang pokpagi chang nembagi natte infiltration gi chang na wangkhalakpadagi ni kumja lising 980 gi mikok thibadagi kumja lising 13 gi mikok thibagi data gi matung ina dharma tongan ba khaidoktuna yengbada masi infiltration nani haiba mayek sengna utli mahaki party na kumja lising 980 dagi hogduna principal ahum chanaduna lakhi madudi detection Delete amasung deport haiba asini BJP kumjalising 980 form toba oiragasu Bharatiya Janata Sanghadi kumjalising amaga 980 da linkhatle haiba wafam thambaga loinana Union Home Minister Amit Shah na hai BJP lengak asina leba asida leiriba mitop sing haibadi infiltrator masak khangdokpaga loinana angamba thakda thabak lokhatuna makoibu voter list tagi lokthokuna masa-masagi maramda soidanamaki halankigani hairi Kotugi Maikei dagi Kipgelen Chongloi Koba ama Makan Liangmai Naga Village dagi Fakre hairibadu yumpham yaudaba aranba pauni haina Makan Village Authority na
थादोकपा चेरोल अमना हाइरि चेरोल असिना मखाताना हाइ किपगेलिन चोंगलोई कौबा मियोय अमा फाखरे हाइबा थौदोक अदुगी पाउ हेक ताबगा मखान अमसुंग मसिगे थंगनरिबा कुलसिंगदा अथुबदा स्टेटमेंट थोक्तुना मिफा मिपुन चथकिबसिंगी थौंग अदु अकनबा मोंगदा कंडेम तौकी ट्राइबल ट्रेडिशन के मतुंग इना मनाक नकपा खुल अमदा पामदबा थौदोकसिंग थोकपा तारबदी विक्टिम पार्टी अदुना लोकल लैंड ओनर नत्रगा विलेज ऑथोरिटी की मनाक्ता लाक्तुना मतेंग पांगनबा नत्रगा थौदोक अदुगी मतंगदा अचुम अरान खंगदोकनबा लाकदबने अदुबु कोतुना हाइरिबा थौदोक अदुगी मतंगददी ngasi फावबा विक्टिम फैमिली कम्युनिटी लीडर नत्रगा मरी लेनाबा इंडिविजुअल अमतगा मखान खुलदा लाकपा लेत्री अदुबु थाजबा याबा पाव अमनदी कोतुना हाइरिबा किपगेलिन चोंगलोई हाइरिबा मियोय असि आर्मी की ROP टीम अमना चिंगनबदगी डिटेन तौरबा मतुंग सेंगमाई पुलिस स्टेशन दा सिनकी सेंगमाई पुलिस न मखाताना सपरिमना पुलिस स्टेशन दा सिनकी हाइबा मरी लेनाबा ऑथोरिटी सिंगदगी कंफर्म तौरे अदुबु हाइरिबा थोंग असि ओइदुनासु कोतुगी माइकेदगी मखाताना अरानबा स्टेटमेंट कया थोक्तुना मियोय अदु मखानदगी फारगा खुरखुलदा पुखरे हाइना मराल सिखी हाइरिबा मराल असि पुमला लालबा अमदी दाइते यावदबा थोंगनी मखाताना कोतुगी माइकेदगी बफर जोन सिंगदा अहेनबा सिक्योरिटी थमनबगी वाफम थमनबा पुखलकली अदुमकपु मखान लियांगमाई नागा कम्युनिटी की माइकेदगी मणिपुर के चिंखोंग चिंगाद लेरिबा नागा कुल सिंगा लोइनाना लमदम असिदा कांगलुप की इरांग थोलकपा हेक औरकपदगी न्यूट्रली ओइना मेंटेन तौदुना लागली हारिबा मतम असिगी मनुंगदा नागा कम्युनिटी की मियोइसिंगना कम्युनिटी कुदिंगमक्ता मियोइबगी ओइबा मतेंगसिंग पीदुना लागली लोइनाना मखोइगी टेरिटोरीदा अथिंगबा यावदना अमदी असोय अंगाम थोगंदनबा चथोक चसिन तौबगी अयाबा पीदुनासु लागली कम्युनिटी अनिगी माइकेदगी गुड विल अमसुंग न्यूट्रलिटी ओइबा मवोंगदा थबक तौरबसु अखन्नबा ग्रुप अमना लेतना मिंगचत थेनबा होनबगी थोंग असि लाइबक थीबनी अमदी मसी याबा ngamloi मरम अदुना असिगुम कांगबुसिंग अमसुंग ऑर्गेनाइजेशन सिंग असिगी मथक्ता हारिबा थोंगसिंग असि मखाताना तौदनबा अकनबा मवोंगदा वार्निंग तौरी मणिपुर हौजिक ओइरिबा राजनीति की तंग तादबा फिबम अमसुंग लेरिबा इरांग असिगी वारोइसिनमा पुरकनबगिदमक ग्राउंड रियलिटी सिंग हक्थेंगनना येंगबा लाक्लमखिबा NPP की नेशनल प्रेसिडेंट सु ओइरिबा मेघालय की चीफ मिनिस्टर कोरनाक संगमागी मणिपुर खोंगचत मनुंगदा कोतुगी माइकेदगी स्टेट असिदा हौजिक लेरिबा क्राइसिस असिगा मरी लेनना कुकी जो सिंगी ओइबा मतम चुपगी ओइना चनगदबा पॉलिटिकल सॉल्यूशन अमा पुरकनबा होनबदा मतेंग पांगबियु हाइना मेमोरेंडम पिसिनदुना तक्सिनख्रे कोतुगी माइकेदगी NPP की प्रेसिडेंट असिदा पिसिनकिबा मेमोरेंडम अदुदा यावरिबा सिंगदी क्राइसिस असिगा मरी लेनना पॉलिटिकली सॉल्यूशन अमा पुरकनबा होनद्रबदी कुकी जो कम्युनिटी सिंग असि माइनॉरिटी ट्राइबल ग्रुप अमा ओइबना मखाताना अवाबा अमसुंग खुदोंथीबा कया मायोकनरगनी मरम अदुना इंडियन कॉन्स्टिट्यूशन की आर्टिकल 239A की मखादा कॉन्स्टिट्यूशनल सेफगार्ड अमा फंगनबा होनबदा मतेंग पांगबियु अमरोमदा कांगलुप की इरांग असिना मरम ओइरगा मेघालयदा लांजेनादुना लेरिबा मणिपुर की IDB सिंग मेघालय गवर्नमेंट की माइकेदगी निंगथिना लोइना बिरिबा अदुगी दमक्ता थागतपा फोंदोखी मखाताना मेघालय गवर्नमेंट की माइकेदगी IDP अंगांग सिंग अमसुंग पेशेंट सिंग अदुगी दमक्ता मेडिकल फी यावना स्कूल की फी सिंग कोकपियु लांजेनारकलबा इमुंग सिंगी रेंट सिंग हंथहनबियु लोइनाना स्टेट अदुगी कॉलेज अमसुंग स्कूल सिंगदा IDP सिंगी मचा मसु सिंग एडमिशन तौनबगिदमक डॉक्यूमेंट प्रोसीजर सिंगदा हेना कोमथोकहनबियु लांजेनादुना लेरिबा कुकी जो खुंजा सिंग अदुदा इलेक्ट्रिसिटी इसिंग अमसुंग सिक्योरिटी यावना नौना खुंदा लेता हन्नबा होनबदा मतेंग पांगबियु हाइबगी डिमांड सिंग यावरी पुया मई थाकिबगी नुंगाइतबा कोक्त्रिंगैगी शिलोंगी राजबारी तुमना थुगाइकिबा असिना BJP ना मणिपुर की पुवारी मुथनबा होनरबरा हाइबसी चिंगनदबा ngamde हाइना वेटरियन पॉलिटिशियन ओ जोइना पेंदबा फोंदोरली थासिगी नेपालदा शिलोंगी रेड लेनता लैबा राजबारी थुगाइकिबगा मरी लेनना कक्वादा लैबा मसागी युमदा पाउमिसिंगी मिफमदा ओ जोइना मखाताना हाइ मणिपुर की पुवारीगा छागोनदुना लाक्लबा राजबारी असि थुगाइनबा लेबाक असिगी लो लेते थुगाइबसु याबा नते मणिपुरना इंडियादा तिंद्रिङै कुमजा 1950 मतमदा साकिबा युम असि निंथिना ngak सेंदुना अमदी सेमजिन साजिनबगी महुता
uful tana mangan kiba asi laibak thiba thodok amani demolition gi thong asi thokdringe gi mangoinana hokiba September Nepal Manipur gi Sahitya Parishad Meghalaya gi maikidagi demolition gi khongthang asi lepi naba Manipur gi governor da ahi bachirol pisin kiba leiki masida natana parishad asina September gi tang kunmathoi da art and culture gi commissioner H Jan Prakash tasu demolition handokna ba wafam thamki masigi mathakta former MP Dr. R.K. Ranjan nasu yum asi ningtina ngak senduna thamnaba governor da chirol lankhatkiba leina mangankiba asingmak tawge yauna tawbani haina lowi haiba wafam veteran politician asina thamladuna thawdo asida cheneriba miyosing thidoktuna moralgi matungina cherak pigadabani haina phongdokragli Shillongi Red Lane da leiriba Manipur Rajbari asi sahi marifu helabana phibam sosilakpadagi hanagi structure ga chap manaba mongda nongna sanaba sidokpani haina Planning and Development Authority PDA Manipur gi maikaidagi miyamda sengdoragli PDA gi Executive Engineer amana thadorokpa chirol amana hai Shillong da leiriba puwari ga chagonariba Manipur Rajbari miyam ga ayaba yaudana amadi khanghandana mapung phana thugaire haina pawse sing amadi social media da phonglakpa thengnare masigi matangda asengba wafam PDA gi maikaidagi miyamda thamjari madudi Shillong gi Manipur Rajbari asi kumja lising chamapan nifu mapal gi mamangdagi leiraklaba sahi marifu helaba structure oibana phibam soksilakpadagi tangai fadana semjindaba yadabagi phibam leirakhi Rajbari asigi ukhong sing sum chasilakpa yumthaktasu matam kuirabana nong yusilakpa asina Rajbari asi ninkhairakpagi phibam lakpadagi Manipur government ki art and culture department ki maikaidagi masibu semjinnabagi damak infrastructure development of heritage complex Shillong haina ming thonduna detailed project report DPR ama Northeast Council Government of India da submit tauki NEC na masigi matang da kupna yengsilaba matung kumja lising ani kulumdoi gi July da DPR adu ayaba piraki hari masigi tungda semjin sajinba gi thabak lokotpa hounaba Manipur Rajbari gi structure asigi ka hena sokchiliba saruksing hana semjin naba sidokpa horakpada atei lemhoriba saruksing adusu ningkhairakpa yabagi pibamda lakpadagi tangai fadana punna sidokpani Rajbari asi hanagi thongnau amadi wall Pellet na sing pumnamak mapam chana thamduna amuk anna sijinanaba thamli haina phongdorali nongna sengot kadoriba structure asi hanagi Manipur Rajbari gi structure aduga karimata khenaba leiroi kagi pak chawwa amadi awang bana singba pumnamak hanaga chap managani tungi mirol gi damak Manipur Rajbari asi tung koina leihongna ba pandamda amuk hana masak chap manana sanaba thorang asi lokalakpani Lising amaga chamapan manipumapalda Manipur gi Ningthau Maharaja Buddha Chandra Manipur gi merger agreement sign tawnakiba Meghalaya gi Shillong da leiriba ऐतिहासिक oiraba Red Land building thogai ki bagi thabak kudakta leban naba former Minister of State for External Affairs and Education Dr. R.K. Ranjan na Manipur gi governor da memorandum pisinduna taksinkhre BJP amadi BJP na lusing balengak asina lebak asigi constitution bu thugai bata natana democracy bu khongaunare haina Lok Sabha gi MP Dr. Angomcha Bimol Koijamna maral sikre Congress na lebak sin batungna changsil leba bot chor gadi chor campaign kasamthong kendra gi oinasu pisumthong oinam lekai ima lairembi sanglenda pangthokkhibagi campaign asi hawdokpaga thoramda MP Bimol Koijamna mathaki wafam asi phongdoladuna hai Congress na changsil lagliba campaign asi lebak asigi democracy kannaba khongjang amani Prime Minister Narendra Modi na Manipur da laklamba aduda sahi ani makai helaklaba irang asida misi mina amadi asok apan kaya thokiba asigi matangda wahai amata palamdaba laibak thibani Prime Minister gi wakalda Manipur haiba state ama lei haiba khangchin nadabagi mawongni BJP gi MLA sing lengak semnaba Delhi da center gi lusingba singda taksin ba chatpada Prime Minister Bhavan ayaba piraktaba adugi matangda palladuna MP Bimol na hai Manipur miyam gi awaba khangba ngamdaba Assembly gi Speaker amadi hanagi Chief Minister bu ikai khumnadaba Prime Minister gi thong asimak Manipur miyam bu ikai ba pibani Prime Minister Narendra Modi asi BJP khaktagi Prime Minister nate lebak pumbagi Prime Minister ni haiba mahak masana khangadabani haiki Ningol Chakoba mamangda mayai lambi semba loidrabadi akanba ihok changsil lakani haina
Initiative and Development Organization IDO samurongna phongdorali IDO na thadorakpa chirol asina hai Imphal gi mayolda leiriba mayai lambi hairaga khangnaba National Highway 137E gi hojik oiriba phibam asina Manipur gi chawkhat thorangi khongthang asi kadai fawba kumang yangna sangsilabage haibasi mayek sengna takle Imphal mayolda gi hauraga Kakching lamkhai fawbagi kilometer 95 sangwa lambi asibu National NH1 Imphal More lambi gi alternate highway ama oina highway gi thakta onkhatlabani adubu ngasidagi chahi 10 muki mamangda leiramba lambi gi phibamda ka hena phibam sokpa saktam amada thambiram liba asi Manipurda leiram liba BJP lengaki matamdagi ni haibasi haimanba thoklaroi ngasi mayai lambi da oiriba phibam asi PR mamangda chahi 8 hena lengak lamba singna thogalambagi mathakta lairaba thikadar sing amadi mathong masak khangdaba PWD gi engineer singna thon khiba ngaktani mayai lambi asi lairaba thikadar amadi mathong masak khangdaba PWD gi engineer singi chel tanpham natraga engineer singi experience tanpham oina urabara haibo lamdam asamgi miyamna hangnari ba wahang sing haibasi chu mari leinaba singna khangjin biu hairekli Lisingama Chamapan Kuntra gi angan bacharukta Manipur gi ningthau churacharna Meghalaya gi konung Shillong da leiba Red Lane da charamba Manipuri Rajbari tha asigi Nepal da thugai kibagi thodok chakthorakadori hauji dengi leina naduna leiriba Manipur gi ningthau leisemba sana jawba mai hauna sauduna waruba phongdoragli ningthau leisemba sana jawba gi social media page ta Shillong gi Red Lane gi Rajbari thugai ba asi mapa mapu masak khangdaba puwari nainadabanani athubada mahak masamak Shillongda chatuna yengsilagani haina phongdoragli banba yabadi hauji state ki planning department gi makhada PDA work agency oiduna Rajbari gi leiriba mafam asida Manipur House amadi masigi akoibada chakhat thorangi thabakya paikhatpa leiribani masigi damak NEC dagi lupa crore aniga lakh 53 ki senpham kaiba yabagi ayaba pirakhrabani nirmasigi matangda MP Bimol yauna maikei kaya dagi pendaba wafam sing phongdok narakli Makha tarakpa pauda Meghalaya gi Shillong da leiba Manipur Rajbari ningthaugi lan oirambadagi kumja lisingani kunma thoidagi Manipur lengakna loksinkhibani haina akhang ahisingna phongdok narakli kumja lisingama chamapan kuntareta matam adugi ningthau churachanna mafam asi Shillongi Aulat Hussein gi machanupa Jamatullah kobo miyoi amadagi lupa lising tarada laikibani ningthijaraba complex asi matam amada English by Koba British macha amagi oiramki complex asi maming chatlaba Waters Lake Housingna Guwahati High Court Meghalaya Bench amasung Meghalaya MLA Hotel manakta lei kumja lisingama chamapan nimfuda churachan ningthogi machanupi Maharaj Kumari Binodinina Shillongi Chantas Marist College ta ming chanduna mahi tamki matam aduda MK Binodini bu yengsinbagi thodang pumba konthoujam Parmanan Singh Koba Miyoi Ama Lauram Lairami Matamdudagi Hauna Pramananna Mahaki Imung Manunga Loinana Manipur Rajbari da Lairaki Ningthau Buddha Chandragi Matamda Parmanandabu Red Lane ki agent ama oina mathau tohan kibaga loinana thagi tolop lupa nimfu pirami kumja lisingam chamapan nifu yankai mangada ningthau Buddha Chandra nonga khraba matung machanupa Okendrajit na Red Lane yengsinbagi thodang lorami matam aduda Okendrajit angang oiriba maramna Krishna Mohan Koba miyoi ama Okendrajit amadi konung yengsinbagi thodang lokhi kumja lisingam chamapan humfumathoida Premananda Laikidabadagi Mahaki Loinabi Sobasinina Red Lanes ki agent oina thau puhoki Mahak Hajabadagi Machanupa Chandam Phanindra Singsu ko agent oina thau puki Manipurna India da tinkibasi namduna dilankibani haibagi kholau kayamarum lakpa haurakpadagi Shillongi Rajbari asi Manipurgi damaktadi yamna maru oiba mafam oiraki ningthaugi lan oina leijaragasu mawong maril tana semjindaba amasung mawong chumna thamba ngamdabana ngakchenbagi thabak tawrabasu ngamlakhide manak aduwaida leiba miyoi kayana mitaba haunaraki acre ama point Maripu 18 chauramba mafamsi machet khopchil lakhi
prime land oibanina mafam adugi lamgi mamingsu yamna tangba hengalakhi matam sangna kanamatana mijeng changdabana maram oiduna rajbari asi mapu pandabaga chap manarakhi kaina thangda miyamgi wakat ama lakpadagi kumja lisingani kunma thogi August 12 da Manipur lengakna loksin khibani Katarakpa pauda Manipur da lok khuba phanabagi hidak makhal ani da athingba thamkre ka hena hakchang songningai oiba chemical yaurambadagi Manipur da lok khuba phanabagi hidak makhal ani da athingba thamkre Directorate of Health Services ki makada leiba Drugs Control Administration na thokiba notice amagi matung inna retailer amasung career health provider singna Relife amadi Respirifrin TR Koba hidak makhal asi leiba yonba amasung sizinaba khudaktagi athingba thamle hari Madhya Pradesh ki government ki drugs telling laboratory dagi pirakpa report ki matung innadi Gujarat sungba cup syrup makhal ani asidagi khudong thingai oiba diethylene glycol koba myoibabu kidney fail ohenba yaba machal ama yawi hari Makha tarakpa pauda China na Andaman gi manakta achoba military station ama chagalakre India gi Union Territory ama oiriba Andaman gi manakta China na chawraba military gi station ama sagalakpadagi mipai papoknakre haina report singna pongdoknarakli report asigi matung ina China amadi Myanmar na longnam togduna India gi mayokta Andaman manak nakna achoba military station ama China na sagalakibani masina maram oiduna India gi foreign policy amadi tragedy da chawna Kairakpa yabagi mami ama lakibani panba yabadi Myanmar gi military lengakna India da Andaman manakta leiba Coco Island da paikatliba thabak thoram singna maram oiraga India da kaisu mangjaba leiroi haina thajaba pikibani adubo handak India gi Navy Coco Island da chatuna yengnaba haibadu Myanmar na island asida changba yarakidabani maram aduna island asida China amadi Myanmar ga manaraga kari thabak paikatliba haina satellite ki mating loduna thijilubada Myanmar amadi China na asoba military station ama chagalle haiba chapchana khangba ngamlakibani thawong asina maram oiraga India gi diplomacy gi oiba amadi foreign policy gi oiba thabak thoram singda ayet apan lakani haina thajanari Makha tarakpa aroiba pauda Tennessee gi explosive plant pokhaibada taramapal thiba khangkidre United States ki Tennessee da leiba explosive plant ama pokhaibagi thodokta mioi 13 thiba khangkidraba mioi sing adu siramba yai haina thajanari Humphrey County gi Seri Chris Davis na haiki madudi accurate energetic system da thokiba pokhaibagi thodok aduna hauzik phawbagi oina khwaidagi khodong thingai oiba thodok singgi manungda ama oiri thodok aduda mioi kaya sikre haiba mahangna phongdok kidaba tarabasu thiba khangdriba mioi 18 rom siramba yai haina thajanari Humphrey gi Kanti singna Emergency Management Agency na thodok thokpamdagi mi kanba changnaba honabada makhatana pokhairakigedra haina singnabadagi thodok thokliba mafam adu hauzik phawbagi oina sangsinba ngamdri hairi Israel na kha thangba Lebanon da landabada mioi ama sire ani sokle Israel na kha thangba Lebanon da nongthaktagi landabada mioi ama sikibaga loina mioi ani asopan nangkhre Israel Defense Force na phongdokibagi matungina Hezbollah gi maru oiba mafam amada nongthaktagi landakibani hairi Hezbollah na di construction material yonba commercial center amada Israel na attack chathakirkibani haina phongdoraki social media platform X ta thagalakpa post amada Northern Command ki yathang matung inna Hezbollah terror organization ki khuchu kulai sapham amada nongthaktagi landa aduna amang ata adu thogan kibani hairakli